Social media singgi khonggat sabama sum thoki ba thogdo wathok singgi I pauk sing khonggat sarakanda Manipur top channel ki maike digi myamna thamjagi ahan bada mayai kabani samadi lamdamasigi sanaroi singi matangda thonauzum Brinda gi paudom khara myam miyeng taminasi sanaroi semgatsi hai taragadi sanabung kanba environment kanba chinjak chemical free har yaudaba chinjak pijaba angang singda aduga government gi financial support for the upcoming and the grooming sports players mayam se si time and again ngasi bong da thokriba Olympians champions mayam sigi kwaidagi thamoi sopa complaint si kemtanate moina mi oirakna bhona bada thingnagiba financial strain paisagi awaba kudungsa da mayam do yang toina wakatli masigi wakat se ekoina sarkar da leiriba angam athok mayam sina ekoina policy level dagi makugi financial support matik sana pibiba kaithabiba budget ta hapiba si condition mari sile rakanjda manipura sing amasung tam ani mak thakana ekoi Olympians amasung champions mayam am puthor mangam gini madugi puthor pangam nabagi thamdang se lenga na logadabani aduna naha singsi nisadagi kanba sports te hena mai onjalan si hai taragadi sports te hena mai onjana ba makogi sanabung environment toxin free chinjak amasung financial support sarkar na PBC aduga naha singsi kan minasi Manipur kan minasi wish you all the best sanabam leitraba training tobam leitraba angang singduna karama makhalgi sports star hoina tholakadoino champion hoina tholakadoino hai maramdi lampak tu the training torakan sida mai magi talent ki matungina thuksar kadamne ba ma karamba sports ki field ma se pithor ke had sanaroi masing yamna leitaba kunai amada nisa sabami nasing matam pumbari hen gani sanaroi yamna yokhatli ba kunai amada nisa saba mayai ka ba nisa saba mi masingi sang handa gani aduna ngasi kunsida aina hangba matam da nisa saba si youth ba khara natana ekoi particular narcotics ta singi ba drug mayam si sabagi si anak pahet kunsigi akoi beside yam leiti haina engonda pautambi kidang thato kragadi lei hai sigi one of the reasons se lei bai koida kunsida lei ba sanabung makhan mayam se sigi sina asobo maram amane na aina lause aduna aikoina nisa saba thingse hai taragadi rehabilitation center sabane yaroi sanabung masing hingatna saba masangi aduna sanabung singsi kanbiu sanabung semi ba halaman lusing basing se kwaidagi matik saba lusing bani haina aina lojai kunsigi loina na makha satharak poina atopa pawmana thongju BCC amadi CDS Preciojit INC intending candidate ki maike digi ngarang BJP na satakhiba thawongbu yaningdaba phungdorakli du myam video footage myam yeng taminasi January ki tang 2022 ki phungdoromdai pung taruk khar hel kadoida kogi congress office BT ro ta leiba tugi jaga da kogi BJP gi kogi mioi khar laga koi congress office ta koi attack toromba amadi kogi congress office ki kogi leader khar da youth ki leader khar da attack toromba gi mo amadi koi madam Sonia Gandhi gi effigy amadi koi Rahul Gandhi ji gi effigy yam sok mayai da yamna democratic oido mo da Mei Thoklaba amadi yamna fajadaba wahei wata sinaraga akoi koina law phong toba madumba yamna fajadaba ngangi thomdu koi thongju block congress committee gi koigi member singna condemn tawjari amadi koigi thongju block congress committee gi working president amadi secretary loyana koigi member pumnamak loyana aisamak co-opted PCC member president salakom akoina high music to the Matunda Sumba, Amona to cook another Muta, Akway, Kanganjari Haidana. Loina ngasi phongki bese phongki editorial kalam degi content mo ne lokhosarakan myamna tentak na thamjage license nongmai sing khomgat pada misang mikhai nabigi mami tare handak pangthok kadori ba taragani thoi suba assembly election asigi mangoinana Mikal Gamari Lainana boat Kombagi Tabak Satarapada, Nongway Kapagi Tauto Kya Tolak Padagi, Manipulenga Ki Mari Lainaba Authority na license Nongway Sing Komgat Pagi Tabak Satakre, Lainga Ki Mari Lainaba Authority na Topa Order Gimatungina, Manaknak Padalaiba Police Station Singda, Mamang Say English Singaniga Kungamatugi, November Pabagi Manunda, license Nongway Sing Tingalakadabani Haina, Laktokrabani.
Adubu license nungmei asauba amadi masa paiba mioi kyana lebak masa tana manakna police station singda thingatpagi thabak satakhi amasum license nungmei paiba sangga leiba mioi kyadi hauju phawba makoina paiba license nungmei sing adu manakna police station singda thingatana leiba kaya ama yauri maramasina election ga mari lainana thokpa board khombagi thabak sathaba matamda license nungmei putoktuna kapagi thodok tholakpagi maram oidi ngasimaksu Bisnupur district headquarter gi DC office mayada Mikhal Gamari lainana pangthokpa thauram amada ningai sangdan narakpadigi miyoy amana nongmai puthoraktuna blank fire oina round kaya marum kaptuna miyam kianki miyoy aduna kapliba nongmai adu license nongmai ra natraga aina yadaba makhalgi nongmai ra haibidu manakta sayom saduna duty tokiba police singnasu khudaki oiba thabak amata lokhakhide Maduna license gun paiba sakti leba tauge haibatangamba miyoy kya amadi makoina pairiba license nongmai singadu manaknakpa police station da niyam sumna election mamang sida thamjinbagi thabak sathadre haibisi phongna takpaga manare aduna Manipur lengaki mari lainaba authority na license nongmai asauba madi masa paiba Manipurda miyoy kya lei haibedu mayek sengna miyamda laukthokhtuna khanganbam thoi aduga Haujuk Pawbada license gun private miyoy singna manaknakpa police station da kayam thingatlabage haibadusu thamoi singna miyamda laukthokpa sumgani haiba ngasi editorial column si miyamna thamjage aduga pawsu lusilakpoina tendakpa pawng tanga miyamna hapsage miyam loifau miyeng taminase Naharol singi punsi kanabadra karbar pungmut muthatnaba thaudang lawgani RK Amusana ngasi khurai Sajor Laikai Daleba CPI gi Mirep Comrade RK Amusana Singhagi Yumda Nupi Walker Oibi Singi Asoba Mifam Ama Pangthokre Adugumba Mifam Aduda All Manipur Nupi Marupki President Thingbaijam Sakhi General Secretary L Sumati Bala Hanagi President S Sorojani Devi Nasingwasu Saruyaki Mifam Aduda candidate Oiriba RK Amusana Singhana Manipur gi Amadi Khurai Kendra gi Naharol Singi Punsi Kanaba Senjao paiba amadi aruanba karbarawala singna drug laloliba amasung naha singi punsi mangananaba silliba sidagi aibu MLA amuktang kahanbiyu aigi punsi hek lairiba makai hanadagi kathoktuna lakpagu miyamgi punsi kangani haiki matam amagi mahiroi lupki lusingba oiringaida apaspa Manipuri lol nipan suba sidulda sananaba akan movement kya tawbada lusingki aigidi imung manungdagi miyamne henaloi miyamgidamak MLA gidamakta phangadabu khuding kathokani local area development phana khuraigi miyamgi pothok puthoknaba sakhatpa senthok leiba kendra miyam ohenanaba honagani khuraigi naharol kya mai masing sapsana master oirabasu pothok puthoknaba honajari adubu karamba MLA karamba government mating pikre aibu hek thagat pirabadi Khuraigi Naharol amadi miyamna puthokchaba potlamsing Bharat ki mafam kyada thanaba honagani aikhoigi kendra gi pothok kya puthokcharabasu hanagi phibamdagi ihene hengatpa ngamdri aduga Khurai haiba kendra asi lairaba yamna leba kendra amasuni aibu kan birabadi lairabagi phibamdagi senthok phajana leba miyam oigani haikhensu pausna makhatana phungdorakli aduga haujiko inadi miyam paus matang aselu sinjarage amasum pathoksagi bir soikiba lankiba kya yaurs miyam nangak pigani matam ge ba maroi bi pausingsu miyam da lep laitan update pijaraki ge hainisu channel sigi mekedi gi miyam na thamjari and thank you